Good morning, everyone. Nó đôi không? Ôi sẽ tụi mày thật mà nó lùi mà không tụi mày phong gì đấy. Cái gì? Hippo, hippo, icha, hippo. Nungay chả mà chia đi ra lạc vào đây kì. Làm đi hen bana, làm đi hen bana. Làm đi, nó trả. Mà ra xem mà mục ra làm hen bra. Aku besar juga. Pin besar lah. Ui besar di sini. Ông tôi besar di sini sih, hui besar di guys. Ismiam đâu không rồi. Mai karan của ta sẽ rồi. Mà sao đang karan nhàn tay cái gì nào? Không có xem gì không? Inge tunggu. Tao mày tung tụi bạn. Pamung dah lem deh, mama pamung dah cici lem deh, tahu rasa yang terakhir. Đôi không nào có kêu đôi cho hả? Đâu có kêu nó đây nè, anh em nè. Chia này đi, na chia này đi, na chia này đi. Thật tạ. Sao mình đã bỏ? Mình đã đây. Cái gì? Ai là trong trà về? Cái gì sai bà? Cái gì trong trà bà? Cái nào? Xong sẽ chè, mai về chứ đi được phục bà, anh tôi đánh hạt từ đấy ra. Cái đó? Sớm nào nên con mai xong sẽ xem, về chứ đi được phục đấy, ui bà cô đưa đồ. Ai đã, tôi trong rồi ạ. Có đi rồi đang lúa lên rồi. Lúc khi đến nó đồng để hai bên đi. Sao? Hào bra. Hào đi kamai tao ba. Tao ở đây. Đâu? Ai chaning dia chapo chap. Adu tao ở hai ba. Mình chỉ ra một lắm mẹ. Nơi nó tàu rồi mình nè sao? Ha. Mình chỉ ra si bu cây nó ai nó sinh tổ tham mà đốt cây gì nó ba số mai nó một lần gì bu. Sinh ra bây giờ này cô tàu ba. Anh ra bây giờ tàu này bạn. Aduni, nang na zaraga si tay salisi bu kay gino ba. Min sin suloy mo le ba. Ay, isin ito atay to. Kari. Isin to atay to kaya ba? Nang buhay ka draw. Ayan niya. Ish. Ang macha nang na min sin tay thok pa hay doy ba. Si Dorani. Si tong sing chai yaw. Na loy mo le le ngo ma ga cha ga ki min sin je loy mo le nang na hazari ba se na sak su udre. Sa tu udre. Sida uida. Ado udre phajana. Uidi. Makha si da mo le ha ba. Uidi. Patag sidi. Ado bu di mo tre khara makha di ya mo le ha ba. Matak se. Walang gidraw matungda. Malama. Ha. Mo lemon. Sorry ayo dudi. Sorry.
Sorry. Hi, ahalamaktada mayam pumnamak puikona khurumjari aduga aigi channel sida mayam taramna ukjari ado ngasidi simple blog ne a day in my life namjadoine ado aigi students sing ani leibako aduga adumna magi makha yengminarse mayam. Suraga phadokra snow mange doise inge no mange haba to la chin ngati tha tat le haba aeroplane su pare nong su mange asi se koi exam su kui dre dune exam gi academy su chat toine adu daga tong idra naptra tong mana ga le mi duna kai gino ba ta gradis de gi kamai tong nia Sudah isi makata kadi as luye. Kenapa na tuong na si nang kay na sarak pa no? Nang kari na sarak pa no ba? Nganap na tuong na sa galera mi si kay na sarak pa no ba nang? Diba ni practice daw rabo? Kay hayrage. Si kang ngam terus lang. Lechin yam thai. Kari hayraba? Kongi hayrabo? Yengem tataro se. Sida. Saida. Taro. So ado ama tang hayre. Tujan ngano. Tapna tau. Tau. One. Nang hayra mo ka ay college academy chatli ngay da halak pada si masu chattoy ne academy chattoy ne lachinam thai inge mathak ta sida tong na naptana sanaganu ka kela adi khangdi adu ne nongse ay gai da chattoy ne chale Tare ina si makasa tumme aduga asidana machaga iga tumme akhoi pulap tuminarame bako machaga akhoi mari pulap tuminarame bako do moi ani sa komda tumhalle habdi chinbado sida ko adugi fasana hojik asida phajum manungda lairi leju yam motle leju singtoke Machage school form su leire handak tai tharani mayamna comment mayam pibire aigi mama gi video duda ko dum yam nushi ba comment mayam pire ai thouna yam thin hengatle handak namu hengatle boko ado adugi wari dusu aise wari habati adugi matang da su aise video si aroi bada horen wahei wa khra haizarake ado dum video se dum loi bo yeng bio ai huji loi lo shin ba loire do academy chat toine aduduna aise amu academy chatna bagi mu lo shalugi ge aduga chak charani dana do ngasi khra pothaba keno tawre khoi mana wairam ke loi taksan bigre ai hakchang ngamdaba adudugi khoi mana wairam ke taksan bigre duk thaumai ke loi thabigre ngasi de duna ni phamung lo salaga ke ai ka nong lo salaga angangai machin sengtokhan khotokhan tawraga achapo chaminare adumaina duni tawjina ai chalamdai ge amuk losan dugi ge duga horen amuk thengnarasi duga ai ngasi ke tawge habadune baloina hapak toise ado makha ta adum yengminare che mayam ko dance academy gi phane color ne sida digi no oye dark green oi doine boko sida di color je katang wak thoi ado si set toini edo si bags lai ke mayam hapak pani ne do si bag sida pu doine bag achoba sa pu doine do hapchan gi poche ni like toina sida thamme boko ron khala thamme ba duga sida ge like ano ge makhande chalage ngasi thang taga siga purani au char se leram chak chaw ge diary ma cha la le book kani mo gore notes ke si chalage
ꯉꯥꯝ ꯊꯣꯡꯉꯝꯃꯦ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯍꯨꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯈꯤꯇꯪ ꯆꯥꯎꯀꯣ ꯉꯥꯝ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯔꯝꯃꯅꯤ ꯌꯦꯟ ꯊꯣꯡꯕꯗꯅ ꯇꯧꯗ꯭ꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕꯗꯅ ꯇꯧꯔꯦ ꯀꯣꯏ ꯂꯦꯞꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯃꯦꯗꯥꯝꯗ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯧ ꯂꯥꯡꯕ꯭ꯔꯣ ꯃꯦꯗꯥꯝꯁꯦ ꯅꯪꯗꯤ ꯖꯒꯣꯏ ꯀꯌꯥꯝ ꯍꯩꯒꯠꯂꯒꯦ ꯍꯩꯒꯠꯂꯦꯀꯣ ꯃꯃꯥꯡꯗ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯍꯧꯖꯤꯛ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯩꯒꯠꯂꯦꯅ ꯈꯟꯒꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯩꯒꯠꯂꯦ ꯌꯥꯝ ꯍꯩꯒꯠꯂꯦꯀꯣ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯒꯗꯕꯅꯤꯀꯣ ꯖꯒꯣꯏꯁꯦ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯗꯥꯟꯁꯔ ꯑꯐꯥꯎꯕ ꯑꯣꯏꯒꯗꯕ ꯈꯪꯉꯤꯀꯣ ꯖꯒꯣꯏꯁꯦ ꯄꯥꯝꯖꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯄꯥꯝꯃꯤꯀꯣ ꯅꯪꯗꯤ ꯌꯥꯝꯅꯁꯨ ꯁꯥꯅꯤꯡꯉꯦ ꯁꯥꯅꯤꯡꯉꯦꯕ ꯑꯅꯧꯕ ꯍꯧꯗꯣꯛꯄꯁꯦ ꯖꯒꯣꯏ ꯑꯅꯧ ꯑꯅꯧꯕꯁꯦ ꯋꯥꯔꯜꯒꯤꯗ ꯑꯐꯥꯎꯕ ꯑꯣꯏꯒꯗꯕꯅꯤ ꯈꯪꯉꯕ ꯀ꯭ꯂꯥꯁꯇ ꯌꯦꯠꯂꯨꯅꯕ ꯀ꯭ꯂꯥꯁꯀꯤ ꯐꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯆꯠꯇꯧꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯁꯝꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯩ ꯆꯠꯂꯅꯤ ꯕꯦꯛ ꯀꯌꯥꯟꯗꯧꯗ ꯉꯥꯏꯔꯦ ꯁꯤꯗ ꯕꯦꯛ ꯀꯌꯥꯟ ꯆꯠꯂꯒ ꯑꯩ ꯑꯦꯀꯥꯗꯃꯤ ꯆꯠꯂꯅꯤ ꯑꯗꯣ ꯑꯦꯀꯥꯗꯃꯤ ꯌꯧꯔꯒꯁꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯑꯦꯀꯥꯗꯃꯤꯗ ꯀꯃꯥꯏ ꯇꯧꯕꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯏꯝꯄꯣꯔꯇꯦꯟ ꯀꯩꯀꯩꯁꯨ ꯌꯥꯝ ꯄꯤꯔꯅꯤꯕꯀꯣ ꯑꯗꯣ ꯍꯥꯞꯆꯔꯛꯑꯒꯦ ꯆꯠꯂꯁꯦ ꯑꯦꯀꯥꯗꯃꯤꯗ ꯀꯩꯅꯣ ꯀꯂꯔꯁꯦ ꯌꯥꯝ ꯋꯥꯎꯗ꯭ꯔꯣ ꯉꯁꯤꯗꯤꯀꯣ ꯅꯣꯡ ꯃꯪꯕꯩ ꯃꯥꯜꯂꯦꯀꯣ ꯀ꯭ꯂꯥꯁꯁꯤꯅ ꯏꯋꯥꯡ ꯋꯥꯡꯉꯦꯕꯀꯣ ꯑꯩꯅ ꯏꯄꯤꯛ ꯄꯤꯛꯑꯦꯕꯀꯣ ꯀ꯭ꯂꯥꯁꯁꯦ ꯂꯥꯛꯏꯁꯦ ꯑꯣꯖꯥꯒꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯦ 그놈이 빠져오기도 하미나 기스라이가 ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏ ꯐꯖꯅ ꯂꯣꯏꯁꯜꯂꯝꯕꯗꯣ ꯑꯃꯨꯛ ꯂꯣꯏ ꯆꯈꯥꯏꯔꯝꯃꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯗꯨꯝ ꯑꯩꯁꯨ ꯇꯨꯝꯗꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯏꯝꯄꯣꯔꯇꯦꯟ ꯀꯩꯀꯩ ꯄꯤꯔꯛꯄ ꯈꯔ ꯍꯥꯏꯗꯤ ꯉꯁꯥꯏ ꯀ꯭ꯂꯥꯁꯇ ꯇꯧꯔꯛꯄ ꯈꯔ ꯑꯗꯨꯝ ꯑꯣꯔꯥꯏꯔꯨꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯑꯟꯁꯔ ꯄꯤꯖꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕ ꯈꯔꯗꯤ ꯀꯣꯛꯑꯝꯃꯅꯤꯅ ꯑꯩꯁꯨ ꯈꯟꯖꯩ ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯖꯩꯗꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯆꯃꯝꯅꯕ ꯃꯌꯥꯝꯗꯣ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯄꯤꯖꯈꯤꯕꯅꯤ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤꯁꯨ ꯂꯥꯏꯐ ꯑꯃ ꯑꯣꯏꯕꯅꯤna ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯁꯦꯌꯔ ꯇꯧꯖꯔꯣꯏꯒꯦꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯦ ꯌꯥꯝꯅ ꯀꯨꯞꯊꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯧꯅꯥ ꯂꯩꯈꯠꯂꯦ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯄꯥꯔꯨꯕꯗ ꯑꯩ ꯑꯁꯦꯡꯕꯒꯤ ꯑꯩ ꯊꯧꯅꯥ ꯌꯥꯝ ꯂꯩꯈꯠꯂꯦ ꯍꯦꯟꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯧꯅꯥꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩ ꯊꯧꯅꯥ ꯂꯩꯈꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯁꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤꯁꯤꯡ ꯑꯣꯏꯕ ꯌꯥꯕꯁꯨ ꯃꯣꯏ ꯑꯩꯉꯣꯟꯗ ꯀꯃꯦꯟ
ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯑꯩꯉꯣꯟꯗꯀꯣ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯗꯣ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄꯒꯤ ꯑꯗꯩꯗꯤ ꯑꯩꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕꯒꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯦꯟꯖꯩ ꯊꯃꯣꯏꯗꯒꯤ ꯑꯗꯨꯒ ꯊꯧꯅꯥꯁꯦ ꯍꯦꯟꯅ ꯂꯩꯈꯠꯄ ꯍꯦꯜꯂꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯧꯅꯥ ꯂꯩꯅ ꯆꯠꯄ ꯉꯝꯒꯅꯤ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯒ ꯍꯥꯏꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯁꯦꯡꯕꯒꯤ ꯑꯩ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯀꯠꯂꯦ ꯑꯩꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯁꯤꯕꯁꯤꯡꯗꯨꯅ ꯑꯩꯒꯤꯅ ꯈꯟꯖꯔꯤꯕ ꯄꯥꯟꯗꯝ ꯑꯃꯗꯤ ꯑꯩꯅ ꯏꯆꯥꯁꯦ ꯌꯣꯛꯑꯒ ꯐꯖꯅ ꯂꯩꯒꯦꯅ ꯈꯜꯂꯤꯁꯦ ꯑꯩ ꯂꯩꯕ ꯇꯁꯦꯡꯅ ꯉꯝꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯗꯤꯀꯣ ꯑꯩꯒ ꯂꯣꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯋꯥꯍꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯉꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯍꯣꯏ ꯑꯩꯒꯤ ꯌꯥꯝ ꯗꯤꯇꯦꯜꯁ ꯈꯪꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯅꯥꯎꯄꯤꯁꯤꯡ ꯑꯗꯩꯗꯤ ꯏꯆꯦꯁꯤꯡꯀꯣ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯝ ꯅꯪ ꯍꯥꯏꯕ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯈꯣꯠꯂꯣꯅ ꯈꯔ ꯍꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯅꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯃꯤ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯁꯦꯡꯅ ꯉꯥꯡꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯍꯣꯏ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕꯅ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯦ ꯑꯩꯁꯨꯀꯣ ꯂꯥꯏꯕꯛꯅ ꯇꯝꯃꯝꯗ꯭ꯔꯕꯅꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯂꯝꯕꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯗꯨꯝ ꯑꯐꯕ ꯂꯝꯕꯤ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯠꯅꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯁꯝꯂꯞꯄ ꯑꯩꯁꯦ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯁꯝꯂꯞꯄ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯈꯛꯇꯪꯗꯤ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯁꯤ ꯍꯥꯏꯗꯣꯔꯤꯕ ꯋꯥꯐꯝꯁꯤꯅꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯒꯅꯤꯅ ꯈꯜꯂꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯥꯒꯠꯄ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯈꯛꯇꯗꯒꯤ ꯏꯐꯔꯠ ꯊꯥꯗꯕꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯒꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯎꯍꯩ ꯄꯥꯟꯕ ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯅꯤꯗꯨꯃꯛꯀꯤ ꯏꯐꯔꯠ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯩꯒꯤ ꯄꯥꯁꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ 100% ꯑꯩ ꯏꯐꯔꯠ ꯊꯥꯗꯔꯒ ꯌꯥꯝ ꯊꯤꯅ ꯀꯟꯅꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯏꯁꯣꯔꯅ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯗꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯅꯦꯀꯣ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦꯅꯕꯨ ꯈꯟ ꯇꯥꯔꯒꯗꯤ ꯃꯌꯨꯝ パン미나리ꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯦ ꯑꯅꯤꯃꯛꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯖꯅ ꯄꯨꯍꯟꯕ ꯉꯝꯒꯗꯕꯅꯦꯕꯀꯣ ꯐꯖꯅ ꯄꯨꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯈꯛꯇꯗ ꯌꯨꯝ ꯄꯥꯜꯂꯕꯅꯦ ꯅꯪꯗꯤ नुपी खतना युम पानबगी टाइप तौबा अदगी नुपादना नुपादी नुपाने हाइबको अदुगा नुपीना युम पानगदबनी नुपादी नुपाने हाइबगी रूल सुगुम्बा चटनबीसे अदुम लैरिबाना खल्लिको अदो फजना ग्यान ताना नुशी चानना मयुम मकई पालहनगे फजना लहनगे हाइ तारगदी फजना मयुम मकई पालहल्ला फजना लहनगे हाइ तारगदी अनिमक्तुदा नोय नयुमना कई पालबनी दुम रेस्पॉन्सिबिलिटी फजना लौरगा फजना नोय अनि अंडरस्टैंडिंग लेना लेगदबनी हाइबगी पाउताकसे सिसु याम पिबीबा दरकार ओयबको अदगी अरोइबा ओइना वाफम अमगा थमजरमगे हौजिकता अखोइगी अवेयरनेस पीबा अखोइ टीम याम चटलिदनको हाइबदी समना हाइ कांदा अहलोय सला कांदा मकुबोक मनेम्बोक पु ममौ नुपीना ओटपीरे अदुगा ओटपीरबा मतुंगदा मकुबोक मनेम्बोक से कोइगी ओलेज होमदा थमजनबीबा दा लैबगी खोटपगी दैदी मयुमदा लैहंदबगी याम अवेयरनेस याम पीबीदनको अदो मखोइदसु आई केनोमता हाइजनिंगेबको इमुंग अमदगी लाकदोरिबा निंगोल से हाइतार मोइगी निंगोल लैरि दुमाइना युम
ꯑꯃꯗꯒꯤ ꯂꯥꯛꯀꯗꯣꯔꯤꯕꯗꯨꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯅꯤꯡꯉꯣꯜꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯝꯕꯤꯔꯛꯄ ꯁꯥꯕꯤꯔꯛꯄ ꯃꯥꯒꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯝꯅꯃꯛ ꯑꯃ ꯀꯩꯀꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯊꯥꯗꯠꯄꯤꯗꯕꯤꯗ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯂꯥꯛꯏꯕ ꯃꯧꯗꯨꯁꯨ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯗꯨꯁꯨ ꯁꯦꯝꯕꯤꯔꯛꯑꯒ ꯐꯖꯅ ꯃꯥꯒꯤ ꯂꯥꯏꯟ ꯑꯃ ꯁꯦꯝꯕꯤꯔꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯇꯤꯡꯒꯩ ꯑꯗꯩꯗꯤ ꯃꯁꯥ ꯃꯎ ꯀꯦꯝꯒꯩ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯤꯡꯉꯣꯜꯗꯨꯁꯨ ꯁꯦꯝꯕꯤꯔꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝ ꯂꯩꯀꯣ ꯌꯥम ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯣꯉꯥꯟꯕꯁꯨ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯕ ꯀꯩꯁꯨ ꯇꯧꯖꯕ ꯉꯝꯖꯗꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯧ ꯍꯥꯏꯇꯥꯔꯦ ꯃꯧꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯃꯧꯗꯁꯨ ꯃꯈꯜ ꯍꯦꯛ ꯐꯠꯇꯕ ꯉꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯧꯗꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯕ ꯇꯧꯖꯕ ꯉꯝꯖꯗꯕ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯃꯧꯗꯨꯒꯤꯁꯨ ꯃꯥꯗꯨ ꯃꯃꯥ ꯃꯄꯥ ꯀꯩꯀꯩ ꯂꯣꯏ ꯊꯥꯗꯣꯛꯆꯔꯝꯃꯒ ꯂꯥꯛꯏꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯀꯣ ꯑꯗꯣ ꯂꯥꯛꯏꯕ ꯃꯧꯗꯨꯁꯨ ꯂꯩꯕꯤꯔꯝꯃꯤꯕ ꯃꯅꯦꯝ ꯃꯀꯨꯁꯤꯡꯗꯨꯅ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕꯤꯕ ꯑꯗꯒꯤ ꯃꯃꯧꯗꯣ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯔꯛꯄ ꯇꯧꯖꯔꯛꯄ ꯃꯌꯥꯝꯗꯨꯁꯨ ꯀꯥꯏꯗꯅ ꯆꯠꯍꯟꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯁꯦꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯤꯗꯨꯅꯦ ꯍꯥꯏꯗꯤ ꯁꯤꯔꯒ ꯂꯣꯏꯔꯕ ꯄꯨꯟꯁꯤꯅꯤ ꯃꯇꯦꯛ ꯈꯔ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯃꯇꯦꯛ ꯈꯔ ꯑꯗꯨꯝ ꯂꯤꯂꯥ ꯁꯥꯟꯅꯕꯩ ꯋꯥꯅꯦ ꯇꯥꯏꯕꯪ ꯂꯤꯂꯥꯁꯦ ꯌꯥꯎꯕꯩ ꯋꯥꯅꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯂꯥꯏꯕꯛꯇ ꯅꯪꯒꯤꯅ ꯁꯤ ꯇꯧꯅ ꯇꯝꯕꯤꯔꯝꯕꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯌꯥꯎꯕꯩ ꯋꯥꯅꯦ ꯑꯗꯣ ꯑꯗꯨꯝ ꯀꯣꯟꯅꯗꯤ ꯑꯗꯨꯝ ꯂꯣꯏ sigidoineꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯕ ꯄꯨꯔꯒ ꯆꯠꯂꯣꯏꯗꯣꯏꯅꯦ ꯁꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯁꯦ ꯆꯥꯎꯊꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯧꯔꯝꯃꯣꯏ ꯑꯗꯣ ꯁꯤ ꯍꯥꯏꯖꯅꯤꯡꯉꯦꯀꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯅꯕ ꯀꯥꯏꯅꯕ ꯑꯃꯁꯦ ꯂꯩꯔꯣꯏꯕ ꯑꯗꯣ ꯅꯨꯡꯁꯤꯅꯕ ꯑꯗꯩꯗꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯍꯤꯡꯉꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯀꯂꯛ ꯌꯦꯡꯊꯤꯕ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯀꯩꯝ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯣꯏ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯍꯤꯟꯁ ꯈꯔꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦ ꯁꯤꯒꯤ ꯍꯤꯟꯁ ꯈꯔꯁꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯁꯨ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯂꯥꯁ ꯑꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯍꯣꯏ ꯌꯨꯝ ꯍꯥꯏꯕꯁꯦ ꯄꯥꯟꯗꯣꯔꯕꯅꯤ ꯄꯥꯟꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ ꯂꯥꯏꯅ ꯁꯦꯝꯃꯒ ꯊꯝꯃꯝꯃꯕꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯟꯁꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯖꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯌꯨꯝ ꯄꯥꯟꯁꯤ ꯑꯗꯨ ꯃꯇꯝꯗ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯉꯁꯤ ꯆꯦꯆꯦ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯊꯣꯛꯏꯗꯅꯀꯣ ꯆꯦꯆꯦ ꯍꯣꯏꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯤ ꯁꯨꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯇꯝꯗ ꯌꯦꯠꯅꯕ ꯀꯩꯀꯩ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯅꯣꯏꯒꯤ ꯃꯇꯝꯗꯗꯤ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯐꯖꯅ ꯇꯥꯟꯁꯤꯟꯕ ꯂꯣꯏꯔꯀꯥꯟꯗ ꯅꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯂꯩꯔꯀꯥꯟꯗ ꯌꯨꯝ ꯀꯩ ꯄꯥꯜꯂꯣ ꯁꯤꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯣꯏꯗꯁꯨ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯅꯕꯅ ꯀꯩꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤ ꯃꯃꯥꯡꯗꯒꯤꯀꯣ ꯑꯗꯣ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯔꯨ ꯑꯣꯏꯔꯛꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯦꯠꯇꯕ ꯌꯥꯔꯛꯑꯣꯏ ꯆꯥꯗꯕ ꯌꯥꯔꯛꯑꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩ ꯏꯁꯥꯅ ꯅꯨꯄꯤꯗ ꯃꯦꯟꯂꯤ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯩ ꯏꯁꯥꯅ ꯄꯨꯝꯅꯃꯛ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯖꯔꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯤꯡꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯥ
ꯏꯁꯥꯁꯦ ꯌꯥꯝ ꯃꯇꯤꯛ ꯆꯥꯒꯗꯕꯅꯤ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯏꯁꯥꯁꯦ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯏꯁꯥꯅ ꯄꯨꯕ ꯉꯝꯖꯒꯗꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯒ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯗꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯇꯁꯦꯡꯅꯀꯣ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯏꯁꯥꯁꯦ ꯍꯣꯠꯅꯔꯒ ꯏꯁꯥꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯃꯁꯤ ꯑꯩ ꯑꯅꯝꯕ ꯅꯨꯄꯤꯁꯤꯡꯗ ꯑꯩ ꯈꯪꯍꯟꯅꯤꯡꯉꯦꯀꯣ ꯑꯅꯝꯕ ꯑꯩꯒꯤ ꯏꯅꯥꯎꯄꯤꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕꯗ ꯌꯥꯝ ꯂꯨꯞꯆꯔꯤꯕ ꯏꯟꯈꯠꯂꯛꯏꯕ ꯏꯅꯥꯎꯄꯤꯁꯤꯡꯗ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯃꯁꯤꯃ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯗꯨꯒ ꯅꯨꯄꯥꯗꯣ ꯐꯅ ꯄꯩꯁా ꯄꯥꯏꯁꯅꯣ ꯐꯅ ꯏꯅꯥꯛ ꯈꯨꯟꯁꯅꯣ ꯅꯪ ꯍꯥꯏꯕ ꯅꯪꯁꯤꯁꯨ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯅ ꯐꯅ ꯄꯩꯁꯥ ꯄꯥꯏꯌꯦꯅ ꯃꯣꯏꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯅꯤ ꯍꯣꯏ ꯊꯝꯕꯤꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯃꯤꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯦꯜꯂꯦꯕꯀോ ꯃꯁꯤꯃ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯊꯝꯒꯗꯕꯅꯤ ꯊꯝꯕ ꯇꯥꯔꯒꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯐꯕ ꯑꯣꯏꯗꯦ ꯃꯁꯤꯃ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯑꯩ ꯊꯕꯛ ꯇꯧꯔꯕ ꯃꯇꯝꯗ ꯌꯨꯝ ꯀꯩ ꯄꯥꯟꯒꯗꯕꯅꯤ ꯃꯁꯤꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯃꯝꯒꯦ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯨꯝ パンミꯅꯕ ꯃꯇꯝꯗ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯔꯤꯈꯩ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯦ ꯇꯁꯦꯡꯅꯀꯣ नुपा अमगा नुपी अमगा युम पानमिनबा मतमदा नंगिसु नंगी नुपादुना लोइरबने नंगिसु नंगी नुपीसना लोइरबने नबानी याम अंडरस्टैंडिंग लेनाना फजना युमना कई पालो हाइबा पाउताकसे तसेंगना होय सोइरुरबा अंगांग ओइना युम पालोरबददी मसिमक ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤꯁꯤꯡꯗ ꯊꯣꯛꯑꯁꯨ ꯑꯩ ꯁꯤ ꯍꯥꯏꯒꯅꯤ ꯇꯁꯦꯡꯅ ꯁꯤ ꯍꯥꯏꯍꯟꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯈꯛꯇꯗ 100% ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯕꯅꯦꯅ ꯍꯥꯏꯕ ꯑꯗꯒꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯦꯅ ꯍꯥꯏꯕꯀꯣ ꯃꯁꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯖꯔꯣꯏ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯉꯝꯕ ꯑꯩ 100% ꯑꯩꯏꯐꯔꯠ ꯊꯥꯗꯔꯝꯃꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯃꯤ ꯑꯃꯈꯛꯇꯅ ꯁꯨꯝ ꯍꯣꯠꯅꯔꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯍꯣꯠꯅꯔꯛꯇ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯗꯨꯝ ꯅꯤꯡꯈꯥꯏꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯔꯤ ꯂꯤꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯝꯂꯞꯄ ꯑꯩ ꯈꯔ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯁꯤꯁꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯅꯤꯅ ꯈꯜꯂꯦ ꯏꯅꯥꯎꯄꯤꯁꯤꯡꯗꯁꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯦ ꯆꯤꯆꯦ ꯍꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯃꯛ ꯇꯥꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯃꯇꯤꯛ ꯆꯥꯒꯗꯕꯅꯤ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯏꯁꯥꯁꯦ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯉꯣꯏꯗꯕꯅꯤ ꯃꯁꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯆꯤꯆꯦꯁꯤꯡꯅꯁꯨ ꯑꯩꯒꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩ ꯑꯗꯨ ꯆꯤꯆꯦꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯊꯧꯅꯥꯗꯨꯅ ꯍꯦꯟꯅ ꯑꯩ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤ ꯃꯃꯥ ꯑꯃꯈꯛ ꯑꯩ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯋꯥꯔꯜꯗꯁꯨ ꯑꯩꯅ ꯍꯣꯠꯅꯖꯔꯤꯁꯦ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯆꯠꯅꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩ ꯇꯥꯛꯈꯤꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯀꯩꯀꯩꯁꯨ ꯄꯤꯛꯏꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯍꯣꯠꯅꯖꯔꯛꯏꯅꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯑꯩꯒꯤ ꯇꯦꯂꯦꯟꯠꯁꯤꯗ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯑꯩ ꯁꯛ ꯇꯥꯛꯆꯕ ꯄꯥꯝꯃꯦ ꯇꯁꯦꯡꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯛ ꯇꯥꯛꯄ ꯅꯠꯇꯕ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯁꯤꯒꯤ ꯆꯠꯅꯕꯤ ꯅꯤꯉꯣꯜ ꯑꯃ ꯑꯣꯏꯅ ꯁꯤꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯑꯩ ꯇꯥꯛꯄ ꯄꯥꯝꯃꯦ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ
mayamna sumaina aingona support tawbiragadi ai ngamgani na khanjai aduna hayengwai fau sumaina dum nusi janana chatminasi mayamna wari share tawraktena aibu warauganu tasengna aigisu life ama leibanina aina su panjakhre ko aiga mari leinadraba mi dudi ai kothok tana ngangbu su pamdre aduga aigi haukraba wari su ai ningchangba pamdre ado ai di lauthokiba su kuire aigi koktagi ko aduga aina huje aina focus tawjari sidi aigi ichanupi amadi aigi ki aim in life ko aina piingai dagi mangjarakpa manglan mangphauna nabagi asa adagi ichanupiga nushi janana leibagi asa sigi asa sinatana ai asa amta tawjadre aduga haugiba wari mayam dusu ai ningchangba su pamdre mayamna su henna ningchangnabagi machakse aingonda pibirakano na ai haijaninge tasengna ko ai kauthokiba kuire kauthoga hingage punsise ado yam nungaiba wari natamnina adu ningchangubada aingonda kaisu nungaiba oidebako tengna aigi iche sing amadi aigi naupi singna aibu nusibiba aibu support tawbiningba oitaragadi aigi haukraba wari singse mayamna liyo na aingonda haibirakanu ai nungaite haitareko tasengna ado nungaite haise ai kauthokibasu kuire aingonda ko adugumba wakhal mayamdusu hapningdre habde aigi future gi chatkadaba lambida ayet apan thoe haitare ko adugumba wakhal mayamsina aduna ai adugum wakhal se khallaroi ai lepkhrabane bako aduna mayamna aibu tasena nusibiba support tawbiningba oitaragadi aingonda adugumba wari se hudok pirakanu haijaninge aisu ningchangba pamdre ado adugi sarupudi aingonda jagoigi maram adaida aigi hojiki life ki maram suguma mayam se oina hangbiyo ai khumjage miyoi bahaibase nongma natraga nongmadi soidana taibangpal se thadoga chattoini aduna aigi memory mayam su adum leihaunabagi aina blog se adum hapcharini haitare ko aduga aisu tamba ngamba nate daidi aigi blog yengbiriba noisu tamba ngamba nate natra ngasi sumaina wanga ngamise hayeng sini hangchit sini horen sini tamba ngamba nate adudunani mayam hingingai sida nushi janana harau leiminasi duga haukiba wari sidi ai ithandagi wanate ko haukiba wari sidi aigi family singda aigi iche sing aigi inaupi sing su loina kauthokpi kho kanade lakadaba future sida haukiba wari dudagi para tamaga lakadaba future sidadi bright future amo oinaba chatminasi masi haizaraga ai matang swaida aigi blog si loisinjarage mayam bye bye mathangi blog tong thengnarase